Mamang sahih November kutaretta kaksing de thok khiba irang amaga mari lenina police na fazil luba langsai thauna ge convener KSS Rajib amasung member Naurem Jotis lupa lak amamam gi security bond thiraba tungda bel da thadorakre makoi ani na kaksing yorpada kaksing kaithel da leiba ibudau naholai laibung mamang da miyam na lai pareng huktun okhi zeldagi thadorakpa aduga mari lainena langsai thauna gi convener KSS Rajib na hai court na bel da thadoraklabasu makhata na police na chatharakpa investigation khuding makta mapung phana cooperation pigani langsai thauna asi kaksing khakta natana manipur miyam gi yai phanabagi damak thorakhibani makhata na su miyam gi yai phanaba thabak sing leptana tawkhigani langsai thauna na miyam gi apamba amadi logi wangmada thabak amata tawroi haina sumak na makhata na phongdokhi IPL phangbasi chengna agadi koina tawruba singda koida chingnaba leramba singdu haidi thudokpa leitre haibaga chap manare ana koi matungda police na investigation tawbada koi dum koi gi angamba koi cooperate tawraga koina lan khide haiba koi si phagi bachi koi tang November gi tang 3 ta phawni ado koi phari bagi phabada chenariba koi maram khara si koi samak koi rauke haibagi potsi koi tachena koi police ta so koi kangan jage aduga police na koi ni investigation tawba matamda koi cooperate tawraga koi hanadagi su kakching da leiba police kakching gi SP hana leiramba koi cooperate tawraga laksabani adubu karigumba maram khara dagi koi si mara leire haga phajiluraga su masi di koi achumbana mai pa ai haibadu hajaraga koi tung tarapda koi cooperate tawge